Gauria Lining Chatpa Mijay Puruki Anoba Chahi Hoba Chairau Bagi Kumhai Lining Laishon Amadi Natki Chatnabiga Loinana Tampaki Mafam Kayada ngasi pangthokre. Outer Manipur Parliamentary Mikal the EVM Amadi VVPAT Amang Ata Thohan Kiba Chingai ki polling station ani yauna kan Turjanpur Amadi Senapati ki polling station ahumda report tawragani haina PK Singna lauthokre. CA Bill dagi hena sathiba Congress ki manifesto de yauriba Asylum Bill 2015 thinghoba mathau tai haina Minister TS Radhishamna phongdokre. Amasung Jenims Hospital da angang unabada mama laikidre doctor na cheksin dabadagi thokpani haina miyam irang hawtuna hospital ki ambulance ani akaya thoi thohankhre. Mayam Kurumzari Adom Yengbibasi Impact News ni ay Momoka Salamna Hauzipungza Sifawagi Maruiba Pausing Mayam the Pizari. Gauria Lining Chatpa Mitay Purupki Chahi Hobagi Kumhai Chairau Bagi Thauram Ngasi Tampaki Lamdamda Mapung Phana Pangthoknari. Kumhai Asiga Mari Lainana Yumthong Khudingda Chatnabigi Matung Inna Lining Thau Sanamahi Amasung Ima Laimarelda Athen Potchin Katuna Chahi Asigi Chahonga Hongba Pibinaba Thauniki Loinana Mathel Lukoi Kaya Thong Thaknaki Tungda Thongal Khudingda Chatnabigi Matung Inna Laiki Chaklun Mathel Lukoishing Yumgi Ahal Oiraba Singna Thadoknaki Laikhidraba Ahal Singbu Ningsingba Oina Laikhidraba Singi Ayekpa Mitamda Luklen Katuna Laikhidraba Singi Thawaina Ingna Lairunaba Thauniki Loinana Yumthangnaba Singa Mathel Lukoi Lanaduna Imungi Mioi Shinga Harau Tayamna Chamin Thakminabana Kumhai Asigi Mapung Oiba Saktam Oiri. Amarom dangasi pangthok nakiba chairau bagi kumhaiga mari leinana miyamna mafam kayada chingkana khre chak chaba loiraba matung chingka bagi chatnabi asi pangthok naduna lakpani masigi sharuk ama oina thangmaiban chairau chingdasu pikliba angang pakhang leshabi yum palaba nupa nupi amadi ahal oiraba sing yauna chingkana khi loinana chingkaba lakpa singna ching mathakta leiba laifam singda lai khurumduna yaifal mangol ninaki Loinana Chingkaba Lakpa Miyamna, Chairaubana Lakpada, Lamdam Asita, Hatna Sunaba, Laitaba, Ingtapa, Nungayai Faba, Oirishan Haina, Impact News da Paujel Kaya Piraki. Yam nungai hai tare, sunga sinu mogi sarau bogi sagi thakhi mayam jing tungani hai khale adu gisu mathakta muka mayam se mafam sidam pulap unabase ham nungai hai na phawe Manipur da di thabak khuding ma ani thok tan da lai re adum anyway ama worgera ama oigera atum ani thok pa be sidi Manipur gi chatna bi oi le rabni na kasu khanjal laktare ha ba sahi ma gi sarau bogi roin chare sarau wala khosida anu ba sahi ma lakuni na si charana Wakalon Kenaba Mayam, sing Tom Nuxinadriba Mayam, Hongtong Nuxinaga Amato and Hingminasia, Poxas Pigeoning. Ngasi Iroma House, and over the Hilak, Pachida, Hoki Manipuda, Intapa, Santileba, Amagamaga, Nuxinaba, Lorena, Tuantuanba, Kundaminariba, Furukuding Merekta, Nuxishanana, Leminabo, Ocean Hygiene. Hoyleba, see the Toiba Manipur, the Iran Karikarase, Topidaba, Aduga. Manipur sida thok iba irang nang kari karase santi purakpa oirasanu anu wachahina lakpasida Malemgi mafam kayada pangthokna bagom Manipur da sungasi Christian lining chatpa singki kumhai Palm Sunday pangthokre Manipur da su Christian lining chatpa singna church singda dharma gi oiba lining laishon ga loinana pangthoki Bisnupur district ki tongan ba church singda pangthokna khre Christian lining chatpa singna ayuk angan badagi hauna lambi amadi church singda thangtup mana paiduna hosna ha haina kholau kaya lauduna thoram asi pangthoki
hobagi thauram ama oiriba dajan hainasu khangnariba water festival ngarangdagi pangthokpa hokre kumhai asigi nini chanba numita Manipur ga tainariba Tumu town manungda kumhai asi pakshana pangthoknagri town asigi lambi mataida stage saduna isai nomai gi thauram pangthokpaga loinana paksana ising chaibagi thauram pangthokhi kumhai asi haukiba chahida taukiba phatta nungda kaya amadi phattaba dasha kayabu isingna chamthoktuna koknaba pangthokpa festival amani kumhai asigi aroiba numita buddagi laisang singda chatuna anauba chahi haubada yaifa mangol pina binaba thaunibagi thauram pangthokani hairi chathariba senglaba chahi haubagi kumhai asida Manipur amadi atopa mafam kayadagi lakpa mioi singsu harau tayamna saruk yanari April 18 pangthokiba Outer Manipur Parliamentary Constituency ki election da masak khangdaba mioisingna EVM amadi VVPAT amang ata thohankiba Chingai constituency ki manung channa leiba poigi polling station anida bot hallagani loinana masigi mathakta Churchanpur amadi Senapati district ki manung channa leiba polling station ahumdasu repoll tawraba yai haina Manipur gi CEO PK Singhana phongdorakli wafam asingasi lamfel gi Chief Electoral Office ta pangthokpa paumi shinga unaba amada Manipur gi CEO PK Singhna phongdorakibani mahakna makhata na haikibada April 18 da ahanba tangkak ki oina pangthokiba Lok Sabha election da aranba tawi haibagi complaint lakiba polling station singi marakta karambada repoll tawgadagi haiba adu election commission ki maikaidagi yengsilaba matungda lauthoklagani loinana EVM amadi VVPAT thugai kiba polling station singa punna vote hannaba chaba matam adushu election commission na lepkani haiki Amaromda Naga People's Front NPF na Churchanpur DC office ta Churchanpur Assembly Constituency yauna Saikot amasung Singhat Assembly Constituency ki EVM machine sing Thambam storeroom phakairamle hairiba adu aranba taunaba hangdokhiba natte tangai fadana ngasi Thawbal DC da pangthokiba scrutiny da sizinakhiba maru oiba che chang khara yaukibana maram oiraga agent singda che thaduna video coverage ki khuthang da hangdokhibani haiki loinana social media da mioi amana EVM ki manakta famlaga miyam ki mihut silaga bot thadabagi video ama thokliba adu handak pangthokiba Lok Sabha mikhalga mari leinaba video natte haina mahakna makhatana phongdokhi Probably, we should be in a position to complete all our inquiries by tomorrow. I hope so. Then we send our recommendation. The RO sends the recommendation to the Commission. The Commission will take some time to go through that and go through the observers' recommendations, and then they will approve it. The proposal as well as the date they will be providing us. Now, unfortunately, there was some communication gap. The election agent turned up, and though his authorized representative did not raise any objection, he said that why was it opened? And even though it was explained to him properly, he has lodged a complaint. So we are replying to him. But my short purpose is that the procedure for opening the strong room was followed properly. Under proper videography, all the records are there. And there is absolutely no doubt that nothing wrong has taken place. It was just to take out the form for scrutiny purpose. Nakalamaromda Outer Manipur Parliamentary Constituency Mikhalda Bot Thadaba Matamda Boot Capture Tawba Nampuda Bot Thadahankidaba Polling station sing amuk hanna bot thadahanbiu haina tharakiba wakat singi matangda returning officer oiriba Thawal gi DC Ais Rosita gi conference hall da pangthokre scrutiny manungda outer gi BJP amasung Congress gi mirep oiriba sing laktuna observer sing da handaki mikhal adu free and fair oikide polling station ayambada khulai paiba mioi singna polling agent amadi polling personnel sing da ki halaga nampuda bot thadahanki mari lainaba presiding officer singna complaint taurabasu problem amata leite complaint su taurakte haina leithoktuna lei khulai paiba anti social oiba mioi singna ki halaga nampuda bot thadahankiba handaki mikhal asi democratic oide hai hanbiu haina complaint tauki candidate singi wakat amadi ARO singi paukhum taraba matungda observer na candidate singi maram chaba evidence leiba complaint sing
CEO gi office ta makhatana verification tawraga report tawgadaba polling station sing adu lauthoklagani haina wafam thamki scrutiny loiraba matung paumi singa Congress ke mirep oiriba ke James na handaki mikhal asida aranba pambai sijinaki haina masigi chap chaba wayel ama fangnaba mari leinaba aroda wakatpani adubu ngasi fauba yengsinbidri mikhal asida democracy ki wahanthok leihandare haina mahakna phongdoki nakalamaromda NPF ki mirep oiriba lorho S4G na handaki mikhal asi irang macha khara thoklabasu maipakna niyom chumna pangthoki miyamna piba mandate aduna NPF na soidana mai pakani khalli haiki ꯑꯩꯈꯣꯏꯒꯤ ꯑꯥꯔꯣ ꯊꯧꯕꯥꯜꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝꯁꯦ ꯇꯥꯕꯤꯒꯅꯤ ꯑꯗꯨꯒ ꯆꯥꯛꯁꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯆꯠꯆꯕꯅꯤ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯤ ꯃꯈꯩ ꯃꯌꯥꯝꯁꯦ ꯑꯃꯇꯪ ꯃꯣꯏꯅ ꯍꯧꯖꯤꯛꯁꯦ ꯂꯥꯏꯔꯤꯛ ꯄꯥꯔꯒꯁꯦ ꯕꯤꯆꯥꯔ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯔꯆ ꯇꯧꯔꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯃꯛꯁꯦ ꯃꯐꯝꯗꯨꯗ CCTV ꯀꯦꯃꯦꯔꯥ ꯏꯟꯁꯇꯣꯜ ꯇꯧꯗꯨꯅ ꯃꯗꯨꯗꯤ ꯈꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ COꯗ ꯇꯥꯟꯅꯔꯒ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯥꯖꯕꯁꯦ 100% ꯑꯩꯈꯣꯏ ꯉꯝꯖꯗ꯭ꯔꯦ. In general, I think this 17th Lok Sabha election has been very peaceful, and the authorities in the government, they have done pretty well. Yeah, we have heard of incidences which are not pleasant, but I think in general this always happens during election, and we are quite satisfied, and we hope that with this declaration of results, we will continue to see a people's man that comes as an MP. Citizenship Amendment Bill da lamdam asida sokadaba wafam amata yaude miyam da sokadawriba adusdi Congress Party ki election manifesto da yauriba Asylum Bill 2015 ni haina Education Minister T.S. Radhishamna phongdokre wafam asingasi BJP Wangkhai Mandal na sinduna nomaibungi ESC ground da Lok Sabha election asiga mari lainana pangthokiba public meeting da haikibani Radhishamna makhata na haikibada Congress Party na CAB asibu khulai oina sizinaduna miyambu lana lamjingduna election thengnaduna leire miyamna Congress na election gi damak tawriba lalong asi khangbagi matam oire loinana Congress Party ki election manifesto da yauriba Asylum Bill 2015 asidi malem gi tongan ba mafam kaya dagi lakpa mioi singbu India da khunda leita hanba yaba bill amani maramasina CAB dagi hena sathiriba bill asi miyamna thinghoba ama mathautai haiki भारतीय जनता पार्टी ने क्या चना मैंने हाईवे थीम नहीं कर बनाया करना दिस इज कॉल्ड इनजस्टिस ऑफ पार्टीशन भारत से इंडिया पाकिस्तान बांग्लादेश ने काय हिम्मतंबा अदर लाइव इनजस्टिस में हम दो मधु जस्टिस भी नवी नमता अदुंबा एमेंडमेंट बिल में नेशनल रजिस्टर ऑफ सिटीजन्स है ना भारतीय जनता पार्टी ने इंडिया का इन बिल्कुल तो सेरंगन से पुलिस अमन तो लोग थादो किनी असम से को हम प्रोसेस तो हो भारत के मफम पुलिस मधु मायना एनआरसी मणिपुर से संगोगा मणिपुर लान से कि सेरंगन से पुलिस जो नोइन पांदोकनी हाई एनआरसी तो हो गंता अतु बीजेपी की मैनिफेस्टो यावो Prime Minister Narendra Modi na luchingba BJP gi laingak amuk hanna halakhigani kanana su thingbak ngamloi haina Chief Minister Nongthombam Biren phongdokre wafam asingasi BJP Thangmaiban Mandal na sinduna Thangal Bazar da leiba Dharmasala da pangthokiba BJP gi inner candidate Dr. R.K. Ranjan gi election campaign ki thoramda Chief Minister na phongdokhibani BJP gi national spokesperson su oiriba BJP Manipur election gi in charge Nalin Kohli amadi atai luchingba kayana saruk yaduna pangthokiba thoram aduda Chief Minister na makhata na phongdokibada laingak asigi pandamdi miyambu nungaina thamba amadi Manipur da lairiba Manipuri singbu ngak senbani haina phongdokhi Prime Minister Narendra Modi ji ki sarkar lakhibada matung aduga Manipur da BJP ki led sarkar sila matung de koi santi khradi phange laita laira awana mamita ki mapita na magi mapuroi banarasu magi nupi narasu magi masa narasu hospital da pugani khanbada hospital da paisa pukthong ningai leitabagi mapi ukhong theng da kol laga kappaga leirambi mayam leiramba mayam do ngasi de aduguma Chief Minister ki haksel ki tengbang free da lupa lakh ani ki card ama pahalaga numamo nokpadi hore nai khoi Bharat ke Prime Minister Narendra Modi ji ki Ayushman Bharat ki
lupa lakh mangagi car to pairaga kanagumba narakpa kanda awabadi pidre dunai koi ngasi gi sarkar sin Chief Minister Nongthombam Birena India da amadi Manipur da BJP gi laingak lakpadagi lambi tong fagatpada nattana yum saba ngamjataba singi yum sabire haina phongdokhire Lok Sabha election gi inner Manipur da BJP gi candidate oiriba RK Ranjan ki damak Mayang Imphal Bengunda BJP Mayang Imphal Mandal amadi Muslim kayana sinduna pangthokiba political conference da wafamasi phongdokhibani Chief Minister Nongthombam Birena mifam aduda makhatana Congress na communal politics tawduna board khomli haina hunduna ngangki Bengunda ila amure mama keda yum leje to yum so samri gi yum gi card pyramid leite laina wana laye mangam da basi card lising amaga sani jong ni makha la kani ni pyramid Ayushman Bharat ki pyramid gas connection ki ima isa wasa grabadu pising mai khu barata mu akoina keda uri sa khomang gedorna Prime Minister Modi ji ki wakal si Modi ji ba communal ore basi ko Muslim se card bi yaro hebro Modi na Prime Minister Modi ki di Hindu way like Muslim way like Meitei any tribal way like sab I mean punama Prime Minister Hojik paliba BJP na luchingba Manipur gi laingak asi Lok Sabha election matungda kaiduna Congress na luchingba laingak ama soidana laklagani haina Manipur Pradesh Congress Committee ki General Secretary Muhammad Amin Chahana phongdokre wafamasi ngasi kyamgai Kairampalli Kachinda Kairao Block Congress Committee na Lok Sabha election da INC ki candidate oiriba O Nabakishore ki election campaign da phongdokhibani Muhammad Amin Chahana makhata na haikibada hojik paliba laingak asi miyamna yadraba laingak ama oire laingak paiminariba masel gi marakta khaibum tanarakle maramasina handak pangthokliba Lok Sabha election asigi result hek lauthokpaka Congress na luchingba laingak ama semlagani haiki Sarkar kaidore base ma'am khangor le bani adubo sarkar kaidore bani manushtadi makoi power legi makoi power legi dina ngasi karam tore outer ki election tha tabada police force ma'am exercise to gudu exercise to hon bida by force ta gun point da tongan ba kendra khara da vote nam kiya base paw ta ba le parliament da lok sabha da pass to bill de bu ma ko ai ko la na sa padai nap sab ko ja ko na te Close of Hapsel Manipur hold the Tony. National logo, like I let it come to the Like I come to him, not the national law, Senator, I can only push up the idea. One more thing do you have in that? Chief Minister Nongthombam Biren amadi BJP ki mioi singna ngangliba sing miyamna thajabigenu haina Manipur Pradesh Congress Committee ki treasurer oiriba K Ranjit na phongdokhre Moirang Block Congress Committee na sinduna Kwakta Bazar da pangthokpa Lok Sabha mikhal gi board khombagi mifam amada phongdokhibani board khombagi mifam aduda Ranjit na makhata na Chief Minister Nongthombam Biren na yelhomi nungshi hairabasu tawthorakpa thabakti yelhomi yonthokpa Manipur yonthokpa thabak ngakta tawrai haiki Taraga taret lakshuba Lok Sabha mikhal asi leibak asigi atopa state singiti maming tagi oiba mikhal oirabasu awang nongpok state singi oinadi tungi laibak lep kadawriba aruba changyeng amani changyeng asida aranba mihut thagat lurabadi tungi mirolda chauna singnaba ama oigani haina NEIDP CWC gi president N Samarjit na phongdokhre wafamasi lakadawriba mikhal asiga mari lainana pangthokpa political awareness program da phongdokhibani
Konjeng Hazari Laikai da Laiba Youth Development Club ki Sanglen da Pangthokpa Thauram aduda Samarjitna National Political Party sing asidi asengba political party nate lamdam asida lalonba lakpani mihut khalliba ni haina thagat khraga house da wafam amata pukhatpa ngammoidaba amadi center gi yaka yengduna leikadaba mihut khanbana tungi mangjaba kaya mayoknarakani regional party bu saugatuna awonba Manipur amagidama akhoi punna hotnaminasi haina mahakna phongdokhi national issue the focus to ba adu no moi political platform da koi ke ro ya wa le akoi iram dam sigi koi issue akoi sara mi se de democracy cha pai ba se masi democracy phasaka clear de ki na koi na sara sa gi issue sing do na sara sa na lo hai ai gi sa gi sumang ai si cha de ba ni mi ma la ka sa ke ba ti aduna isa gi koi ba akoi gi chingmi tammi nuksi de ba gi bu koi no खन्नबगी बो होयो तपाक लइबो मइदि पांगल अमदि मइदि सिंसिगी ओइबा अदुगी भारत अमग खाइम गान ताबगी बो होयो हाइबे सिंसे असोमा कदगी मिरोलो मिसिना लागा मखोइने सिंबा पॉलिसी द नानु सिंबा गमोय अखोइ मसे पुन्न फमिनरगा लोशन जगदबने मदुगी दमता इन्वायरमेंट मा साक मतोक ताय करब इन्वायरमेंट रीजनल की इन्वायरमेंट मा साक मतोक Matang size the break amlojage break ki matungda Manipur Fire Services na sinduna Fire Service Day amasung Fire Service Week ki thauram pangthokibagi pau amadi Manipur amasung malem gi tongan ba I pau sing puduna lakjage Impact News po mideng taduna lebiu mayam bo amuka na taram na ukshari bulletin asigi makhata ba pau miyam da pizari India pumbada ngasigi numit asibu Fire Service Day amasung Fire Service Week haina palan taunabagum Manipur dasu thauram asi Manipur Fire Services na sinduna Imphal ki Polo Ground manakta laiba Manipur Fire Services ki complex ta pangthokre loinana thauram adu da saruk yakiba Manipur ki Chief Secretary Dr. J. Suresh Babuna Fire Service Department asi he nama pangal kankhatnaba special project ama India government tagi launa ba hotnari haina phongdokre Thauramadu fire prevention is better than firefighting haiba thimda pangthokibani Thauramadu gi manung chana Chief Secretary na luchingduna fire servicemen amadi officer singna memorial stone da leishu katuna amadi minute ani tumina leiduna ikai khumna ba utkhi loinana Chief Secretary Dr. J. Suresh Babuna Manipur Fire Service Department ki website www.manipurfireservice.gov.in su launch tauki thauram aduga mari lainana wangang bada Dr. J. Suresh Babuna makhata na phongdoki bada Manipur Fire Service Department asi manpower dagi hauraga hiram kaya da awat pa kaya lairi watliba sing asi man khatna ba hotna ba tangai fade haiki Manipur Fire Service needs a lot of improvement to be done. It is one of the department which is only remembered when there is a crisis. Normal times, people don't remember fire service. There are a lot of problems in this department, especially the manpower, the equipment, and also the access to many areas. Ideally, we should have one fire station in each of the subdivisions in the district, and also the district headquarters. Most of the time, our service is concentrated in Imphal, More, Kokching, and Thobal, few of the key important places. But the interior areas has no access. So it is necessary that we will not be able to go from here all the way to reach the places, but we should be able to have our permanent stations. Let us see how to improve that. We are preparing a special project for improving this fire service. I request the Government of India to finance Manipur da lairiba extrajudicial killing gi victim sing amadi atopa human right violation na sohallaba mioi singi damak athuba matamda chapchana mathau tawkadaba commission ama linghanba amadi victim singi compensation athuba matamda pihanba yauna state asida lairiba human rights institution sing mapangal kanhanba haibasi khwaidagi mathau taba thaurangni haina Manipur da lairiba human rights institution singi luchingba sing senior academician singna amatta oina Wakhalon Thamnakre, Wafamasi Human Rights Alert Manipurna, Center for Study of Social Exclusion and Inclusive Policy, Manipur University, Extrajudicial Execution Victim Families Association, Manipur Amadi Center for Human Rights Studies, OP Jindal Global University ga kusamnaduna ngarang MU gi court holda pangthokpa extrajudicial ga mari lainaba mifamamada saruk yakibasina thamnakibani
Janims Hospital da angang unabada angangi mama laikhidre doctor na checksin dabadagi thodok asi thokpani haina miyam na irang hoduna hospital asigi ambulance ani ekai atoi thohankhre medical institute asida tamliba mahairoi singda irang horiba singna aki tujungba pi haibagi wahauda casualty thingzinduna institute asigi mahairoi singna wakat mifam chathakre Misi asigi matangda JAC sem kibaga loinana thodok asigi marik chumba wafam khangdriba fawba lai khidribigi hakchang laukhiroi haina phirep laukhre thodok asigi matangda impact news na phangba pauda nongdam awang laikai dagi longjam ichan tombi chahi taraga mapan mapuroiba inaw asi ngarang numidang pung taramathoi rom taba matamda operation tawduna angang unaraba matungda beta putharaki Beta putharaklaba matung ikan kanadana masa sor honba wai hairam laga ahing pung amarom tarakpada laikidabani hari thawong asida penadraba ichal tombi ki imung manung amadi laikai miyamna hospital da thomjillaktuna mara leiba doctor putho haina wakatki makata na thohaningdaba thodok thoktanaba Imphal East SP yauna masing yamlaba police personnel singna hospital aduda ngaksenki misi adugi matangda semkiba JAC ki convener Y Chingkhai nganbana misi asida January doctor thabak lokthokpada natana atopa hospital amatada thau puhandana ba demand tawrakli misi asi chingnaningai oibana laikhidrabi ki postmortem tawba matamda video coverage tawhannaba amadi doctor asigi JAC ki mihut singa video coverage tawduna thodok asigi matangda wari shana hangadabani haina phongdokhi Mana yengmada siri baje singna haibada ahum sureba akhoi giga tharaga maje suspend tawre haire suspend tawre again rejoin tawraga mana akhoi gida mu khudong thibaje matung tarakpada amwana khudong thidana bane akhoi gi kainu mase dismiss tawba pame akhoi side tagi dismiss tawba pame direct akhoi na first video coverage tawba matam dana yadraba wari sanaba matam da akhoi kaisum knowledge laite akhoi gi bu akhoi da lairiba report adu khakta ne akhoi da laijarije makha ta akhoi khangde hangubai ju mathok ta de doctor dugo wari sanara kanda akhoi solution pura kadamne Laikhidrabiki ichan tombiki mapuroiba inauna mahaki nupina mirolik padagi hauna doctor asida yengduna lakpani mahaki nupigi ana layong sing doctor asina khangfam thokpani hatu khudakta operation tawdaba yadre haiduna pusin khraga angang unaraba matungda angangi mama sikhiba asi thawong pende thawong asida doctor na checksin dabadagi thokpani haina mahakna pendaba phungdoraki Pusale pusam tung dagi di 30 minute pufade adu mana angang ju lokthore salai ju toksale adu ayam pende haba adugi adu tola matung da maje pung among le rakanda maje masanu ngai te hareba so phone byang ware ba thokranu hai maje adu aina madam da complain tor kanda madam ainu pije yang ware ya ta yeng bi wa aina yeng bi wa kanda mana madi dum phamma le rakane madi dum pham le ga maje atoba phone tawe ma lani sumai som da ana je henjale adu mas lang bide madam mi di nati madam amal le meba madam mi surang ngarang la pu de thieng kan da lak puni madi rejection de ai jam haninga leitana doc doctor ai yaning de yam thabak da uda nekle chai Nakalamaromda ichan tombi laikhidabagi irang haurakbada Janimsta tamba mahairoi singda phu chaige tawba yauna aki tujungba pi haiduna institute asigi mahairoi singna wakat mifam chathakre athuba matamda mara leiba mioi sing mari leinaba singna puthok trabadi lakliba ningthaukaba numitagi OPD thingzinba yauna khongjang kaya changsilagani haina Janims Students Association ge president CS Anilna phungdorakre Janims se akoi di college ni akoi di institute ni sida akoi institute sida moina smain taraga mo moina taraga thugai khaibe tobiba adegi akoi gi student de assault tobiba aga akoi kayumba mara leba doctor dudi adum akoi legally action law kadabani enkhan aduga sigi institute thugai khaibe tobi matang jidi akoi highly opposed tawjaba aduga tawriba mafam duda ju akoi gi student side insult tobiba du yam nungai jadi adugi aduna akoi hoje akoi gi casualty service si akoi shut down tawjai aduna ngasai culprit to puthokri bawdi akoi hoji khongjang di sanction gini aduga monday dai jo akoi hoji OPD je thingjan bagi plan je monday degi until and unless the culprit is captured
ꯂꯥꯜꯍꯧꯂꯨꯞ ꯀꯪꯂꯩꯄꯥꯛ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ ꯃꯤꯂꯤꯇꯔꯤ ꯖꯣꯏꯟꯠ ꯀꯥꯎꯟꯁꯤꯜ ꯂꯤꯡꯈꯠꯈꯤꯕꯒꯤ 34 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯑꯗꯨ ꯑꯥꯏꯅ ꯊꯤꯡꯈ꯭ꯔꯕ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯂꯨꯆꯤꯡꯗꯨꯅ ꯂꯨꯞ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯧꯕ ꯂꯨꯋꯥꯡꯅ ꯂꯨꯆꯤꯡꯗꯨꯅ ꯂꯨꯞ ꯑꯗꯨꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯌꯥꯋꯣꯜꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ ꯍꯥꯏꯔꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯑꯗꯨ ꯂꯨꯞ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜ ꯌꯨꯅꯤꯠꯁꯤꯡꯗꯁꯨ मियामगा लोइनना अचंबा थौरम कया पांगथोखी कस्टम डिवीजन इम्फाल की एंटी स्मगलिंग यूनिट ना ngasi ayuk nupa amataki lupa lakh anirom gi oigadaba brown sugar fagatkhre pharaba mioi adudi Nagaland dagi chongkin kipgen chahi kuntraga marini mahakna brown sugar kg ani adu Mora ani ki manungda haplaga Dimapur chatnabagi dama Imphal West ki Faiding bus parking stand da winger ngairingaida फाखिबनी हाइरी लोइनना महाकी मथक्ता केस अमा रजिस्टर तौखिबगा लोइनना इन्वेस्टिगेशन चथबा हौख्रे हाइरी साइटू कॉन्स्टिट्यूएंसी की मनुंग चन्ना लैबा खुजाई लोकता इसिंग चाइथरक्तबना लोक असिकी मरिलदा लैबा अमसुंग बिष्णुपुर डिस्ट्रिक्ट की इरेंगबम अमदी कैनौगी लौमीसिंग अवाब मायोकनरे इंडिया पुंबदा इंकुमजा लिशिंग अनि कुनगनिथोय फावबदा लौमी सिंगी सेंथोक अनि थोकना हेनगत हन्नबा लौखलकपा खोंगथांगी शरुक अमा ओइना ओइनामदा मणिपुर पोल्यूशन कंट्रोल बोर्ड की चेयरमैन ओइरिबा एमएलए एल राधा किशोरना कैनेल मचा सेंबगी प्रोजेक्ट पाइखतपा हौख्रे लोक असिगी इशिंग हौरकफम ओइरिबा चिंगसांग परेंगी खुदेंग थाबी हंगोइपान अमदी सामु मानबीना चिंगबा चिंगसिंगदा उ लेप्तना यांथतुना उवा हौहनदबदगी इशिंग चुमथरक्ट्रे हाइरी सगोलसेम ओंबी रोजी देवी कौबी युम पालबी मौ अमा मयुमदगी थोखिबदगी थीबा खंगट्रे हाइरी थौबाल डिस्ट्रिक्ट की नेपर कंपनी मखा लेकाइदगी रोजी मपुरोइबा सिंहजीत को हाइरिबा मौअसी थासिकी तांग तरागा माथोइगी नुंगथिल पुंग अमा मखाई ताबा मतमदा युमदगी थोखिबदगी ngasi फावबा हंजिलक्ट्रे हाइरी कनागुंबना नुपी असि थेंगनबिरबदी मनाक नकपा पुलिस स्टेशन नत्रगा मोबाइल नंबर 9612303242 नत्रगा 8837256313 दा पाउ पिबिरकनबा हाइरी एग्रीकल्चर डिपार्टमेंट की हार की डीलर की ई ट्रेंडर नियम की वांगमदा पुथोकले हाइना ट्रांसपोर्टर कॉन्ट्रैक्टर अमसुंग फर्टिलाइजर की डीलर नि हाइबा CIS जयंत कुमार कौबा मियोय अमना मराल सिरकली हिरमसिगी मतंगदा मणिपुर प्रेस क्लब ता पाउमी शिंगा उनाबदा CIS जयंत कुमार ना फोंदोरकपदा इंगुमजा लिशिंगनी तरागा तरेट अमसुंग तरागा निपान की ई टेंडर नियम चुमना तौबियु नियम की वांगमदा सुमन सासंदा ई टेंडर तौगदबा लैरबदी शॉर्ट टेंडर ओइना पुथोकपियु हाइना मरी लैनबसिंगदा अपील तौरकली लोइनना ई टेंडर असिगी मतंगदा कोर्ट केस लैना मियोय खरना नियम की वांगमदा हार्ट चिंथोकपगी थबकसु चथबा थेंगनारे हाइरी हिरम असिदसु मिडेंग चंगबियु हाइना मरी लैनबसिंगी पुकनिंग चिंगसिलकली ꯉꯁꯥꯏꯒꯤ ꯇꯦꯟꯗꯔꯁꯦ ꯂꯥꯜꯂꯕꯅꯤ ꯁꯥꯔ ꯑꯃꯨꯛꯀ ꯍꯟꯅ ꯔꯤꯇꯦꯟꯗꯔ ꯇꯧꯕꯤꯌꯨꯅ ꯑꯩꯅ ꯁꯥꯔ ꯑꯩꯅ ꯊꯝꯖꯕꯅꯦꯕ ꯗꯥꯏꯔꯦꯛꯇꯔꯗ ꯆꯦ ꯊꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯥꯏꯔꯦꯛꯇꯔꯅ ꯌꯦꯡꯒꯦ ꯍꯥꯏꯔ ꯃꯇꯨꯡꯗꯒꯤ ꯁꯨꯅꯝ ꯁꯥꯁꯟꯗ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯩ ꯏꯁꯥꯃꯛ ꯗꯤꯀꯣꯜꯁꯦ ꯖꯅꯋꯥꯔꯤꯒꯤ 2018ꯒꯤ ꯖꯅꯋꯥꯔꯤꯒꯤ ꯗꯦꯠ 8ꯗ ꯑꯩ ꯗꯤꯀꯣꯜꯁꯦ ꯍꯧꯖꯤꯛꯁꯨ ꯑꯩ ꯀꯩꯅꯣ ꯇꯧꯖꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯇꯔꯨꯛꯅꯤ ꯇꯧꯁꯤ ꯃꯅꯨꯡꯗ ꯃꯔꯤ ꯑꯃ ꯂꯧꯊꯣꯛꯈ꯭ꯔꯦ RKNꯗ ꯀꯣꯒ ꯑꯩꯒꯅꯦꯕ ꯍꯧꯖꯤꯛ ꯇꯧꯖꯩ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯐꯥꯎꯗꯦꯅ ꯑꯩꯅ ꯁꯥꯎꯕꯅ데 ꯂꯥꯜꯂꯒꯗꯤ ꯂꯥꯟꯅ ꯆꯠꯄꯤꯒꯅꯣꯕ ꯏ ꯇꯦꯟꯗꯔ ꯇꯧꯗꯅ ꯃꯣꯏ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯀꯃꯤꯁꯅꯔ ꯃꯣꯏ ꯑꯆꯧꯕ ꯗꯥꯏꯔꯦꯛꯇꯔ ꯃꯣꯏ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯣꯔꯠ ꯇꯦꯟꯗꯔꯗ ꯇꯧꯕꯤꯒꯣꯕ ꯁꯥꯔ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯏ ꯇꯦꯟꯗꯔꯗ ꯑꯩꯈꯣꯏ ꯊꯥꯗꯖꯔꯣꯏꯕ ꯑꯩꯈꯣꯏꯁꯨ ꯊꯥꯗꯔꯣꯅꯤ ꯁꯥꯔ ꯀꯣ ꯁꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯔꯤ ꯇꯦꯟꯗꯔ ꯇꯧꯕꯤꯌꯣꯅ ꯍꯥꯏꯕꯅꯦꯕ ꯁꯥꯔ मार्च 30 हौरगा नुमित तरागा मंगानी चुपना चथरखिबा स्पेशल हैंडलूम एक्सपो 2018-19 ngasi loishinkhre एक्सपो सी DC हैंडलूम मिनिस्ट्री ऑफ टेक्सटाइल्स गवर्नमेंट ऑफ इंडिया के मिडियंग मखादा मणिपुर एपेक्स हैंडलूम वेवर्स एंड हैंडीक्राफ्ट आर्टिसन CS लिमिटेड न सिंधुना GM हॉल दा चथरखिबनी पुन्ने स्टॉल हुंद्रागा मरी हांगदोक्तुना मियामदा लमदम असिगी सिनमी सिंगना पुंथोकपा हैंडलूम की पोलम सिंग मियामदा फंगनखिबा एक्सपो असिदा सेल ओइना पुन्ना लुपा लाख मरफुगा मरीगा लिशिंग कुनगा मरी चमरी हुंफुगी पोलम सिंग योनखि हाइरी
Chingnunggi Khonthang haina mingthonba Manipuri folkta mari leinaba jantra sing punsinduna semba khonjel lanthokpagi thauram pangthokre. Thauram asi Ministry of Culture Government of India ke midiang makada saknai raba pena saisakpa laishram Prithvi Rasna sinduna kaisang thong hodam leirak lai lampakta pangthokibani. Run for Freedom haiba thimda kilometer kunga matoi shangba lamsang lamjen amang asi moirangda pangthokre. Moirangda matam amada mahausagi pothokta chawkhat lamba adu haujik nongma nongmagi hantarakliba asibu nahounana fagat hanabagi pandamda Historical Heritage Development Association na sinduna lamsang lamjen adu pangthokibani. Numit Yankhaini gi oiba car thautuna London yobagi expedition ama hayeng Imphal dagi lamtharagani hairiba khongset asi Gurugram da laiba Adventures Overland haiba travel company amana sinbani Hotel Imphal da paumi shinga unaba amada Adventures Overland gi co-founder Tushar Agrawal na hayeng dagi hogadoriba expedition asi London younaba hotnabada laibak taragi border langani mioi taraga marina saba team asigi expedition manungda atopa laibak singdagi mioi taraga manga amasu lambida saruk yagani ahumlak shuba oina pangthokliba expedition asida chahi manga subada ngairiba Vahira Sadan Kauba Angang Amasu Saruk Yari Haiki expedition asi IGR South ki Major General KP Singhana lamthagani hairi. Last 2 years the trip was 49 days. This year the trip is 50 days. We've added one extra day in Myanmar. It's a very long journey. We are going to cover lots of long distances every day, and we have to cross lots of borders. We are going to cross 10 international borders. It's about exploring the world. We are happy to make as many stops as we can. Araba the bulletin asigi headlines amona miyam da thamjage. Gauria lining chatpa mitei phurup ki anoba chahi hoba chairaubagi kumhai lining laishon amadi nat ki chatnabi ga loinana tampa ki mafam kaya da ngasi pangthokre. Outer Manipur Parliamentary Mikhal da EVM amadi BVVAT yaraktabadagi Chingai gi polling station ani yauna Churchanpur amadi Senapati gi polling station ahumda repoll tawragani haina PK Singhana lauthokre. CA bill dagi hena sathiba Congress ki manifesto da yariba Asylum Bill 2015 thinghoba mathautai haina Minister TS Radhesham na phongdokre. Amasung Jennings Hospital da angang unabada mama laikhidre doctor na cheksin dabadagi thokpani haina miyam na irang hoduna hospital gi ambulance ani akai atoi thohankhre.